ꯌꯥꯏꯐꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯗꯣ ꯉꯁꯤ ꯅꯣꯡꯃꯈꯛꯀꯤ ꯒꯨꯋꯥꯍꯥꯇꯤꯗ ꯍꯥꯏꯐꯦꯠ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯕꯒꯤ ꯕ꯭ꯂꯣꯛꯅꯦ ꯁꯦꯝꯗꯔꯛꯇꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯔꯛꯑꯒꯦ ꯖꯔꯅꯤꯁꯦ ꯆꯠꯄ ꯍꯧꯔꯦ ꯑꯩ ꯎꯕꯔꯁꯨ ꯕꯨꯛ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯃꯦꯖꯤꯛꯅ ꯑꯃꯨꯛ ꯏꯔꯤꯁꯣꯅ ꯑꯃꯨꯛ ꯕꯁꯅ ꯑꯃꯨꯛ ꯃꯇꯦꯛ ꯃꯇꯦꯛ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏ ꯒꯥꯔꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯇꯨꯔꯤꯁꯀꯨꯝꯕ ꯂꯥꯛꯄ ꯍꯥꯏꯗꯤ ꯃꯣꯏꯔꯣꯝꯒꯤ ꯃꯤ ꯑꯣꯏꯔꯁꯨꯀꯣ ꯑꯗꯨꯝꯕꯁꯤꯡ ꯆꯠꯅꯤꯡ ꯃꯐꯝꯗ ꯀꯤꯂꯣꯃꯤꯇꯔ ꯑꯁꯨꯛꯇ ꯄꯩꯁꯥ ꯑꯁꯨꯛ ꯍꯥꯏꯅ ꯄꯥꯊꯣꯛꯑꯒꯀꯣ ꯑꯗꯨꯃꯥꯏꯅ ꯆꯠꯄꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯇꯣꯡꯉꯦ ꯑꯩꯁꯨ ꯑꯗꯨꯗ ꯆꯠꯂꯒ ꯁꯤꯗꯒꯤ ꯁꯤꯁꯨ ꯂꯨꯄꯥ 300ꯗ ꯌꯥꯅꯔꯛꯏꯅꯦ ꯑꯦꯄꯣꯂꯣ ꯑꯦꯛꯁꯦꯜ ꯀꯦꯌꯔ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯅ ꯁꯤꯗꯅꯦ ꯑꯩꯅ ꯑꯍꯥꯟꯕ ꯆꯠꯇꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯄꯨꯄꯨꯅꯦ ꯑꯩꯈꯣꯏ ꯃꯃꯥꯏ ꯃꯅꯥꯎꯄꯤ ꯆꯆꯥꯅꯦ ꯀꯀꯥ ꯑꯃꯒ ꯃꯁꯥ ꯌꯦꯡꯕ ꯂꯥꯛꯄꯀꯣ ꯑꯗꯨꯒꯤ ꯃꯣꯏ ꯊꯦꯡꯅꯕ ꯑꯣꯏꯅ ꯆꯠꯂꯨꯗꯣꯏꯅꯦ ꯑꯗꯣ ꯖꯔꯅꯤꯁꯤ ꯁꯨꯝ ꯆꯠꯂꯒꯦ ꯃꯌꯥꯝ ꯀꯩꯀꯩ ꯇꯧꯒꯦꯗꯣ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯁ꯭ꯋꯥꯏꯁꯤꯗꯤ ꯄꯨꯔꯥ ꯃꯣꯏꯒꯤ ꯊꯧꯕꯥꯜ ꯂꯦꯟ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯊꯧꯕꯥꯜ ꯂꯦꯟꯒ ꯌꯥꯝ ꯊꯤꯅ ꯃꯥꯟꯅꯕꯅꯤ ꯁ꯭ꯋꯥꯏꯁꯤꯐꯥꯎꯗꯤ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯀꯟꯅ ꯎꯗ꯭ꯔꯤꯀꯣ ꯕꯤꯜꯗꯤꯡ ꯉꯥꯛꯇꯅꯤ ꯂꯝꯕꯤꯁꯤꯒ ꯒꯥꯔꯤꯁꯤꯡꯁꯤꯒ ꯃꯤꯒꯔꯒ ꯑꯩꯈꯣꯏꯔꯣꯝꯒꯤ ꯌꯥꯝ ꯐꯖꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯦꯜ ꯇꯥꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯊꯦꯡꯅꯖꯕꯗꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯒꯥꯔꯤ ꯃꯆꯥ ꯂꯩꯕꯁꯤꯡꯅ ꯌꯨꯝꯗ ꯐ꯭ꯔꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡ ꯆꯠꯂꯒ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯌꯨꯝꯗ ꯈꯥꯝꯃꯒ ꯑꯗꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯩꯅꯔꯤꯅꯦꯕ ꯑꯗꯨꯝ ꯃꯣꯏꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟ ꯊꯣꯛꯑꯒ ꯃꯣꯏꯒꯤ ꯒꯥꯔꯤꯁꯦ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯣꯏꯅ ꯄꯦꯁꯦꯟꯖꯔꯁꯤꯡꯁꯦ ꯀꯤꯂꯣꯃꯤꯇꯔꯁꯤꯗ ꯄꯩꯁꯥ ꯑꯁꯨꯛ ꯂꯧꯒꯅꯤ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯄꯥꯊꯣꯛ ꯇꯧꯔ ꯊꯝꯃꯒ ꯁꯦꯜ ꯇꯥꯟꯕꯗ ꯃꯣꯏꯒꯤ ꯒꯥꯔꯤꯁꯤ ꯁꯤꯖꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯔꯦꯝꯕꯗ ꯊꯝꯗꯕꯤꯗ ꯑꯁꯤꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯐꯖꯩꯌꯦꯅ ꯈꯜꯂꯦ ꯗꯥꯎ ꯌꯥꯕꯩ ꯍꯥꯏꯗꯣꯏꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯖꯔꯅꯤꯁꯦ ꯑꯦꯂꯟ ꯑꯣꯏꯕ ꯖꯔꯅꯤ ꯍꯥꯏꯗꯤ ꯑꯩꯒ ꯗ꯭ꯔꯥꯏꯚꯔꯁꯤꯒꯗꯅꯤꯅ ꯑꯗꯣ ꯏꯇꯣꯝꯇ ꯆꯠꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯊꯤꯕꯗꯨꯃꯗꯤ ꯅꯪꯉꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯧꯔꯦ ꯂꯥꯁꯇ ꯒꯥꯔꯤ ꯚꯔꯥꯁꯨ ꯇꯞꯇꯥꯏ ꯂꯧꯕꯤꯌꯣꯕ ꯌꯧꯕꯒ ꯄꯨꯄꯨꯁꯦ ꯁꯨꯃꯥꯏꯅ ꯆꯤꯡ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯊꯣꯛꯑꯣꯅ ꯊꯛꯍꯟꯕꯅꯤ ꯂꯣꯏꯗꯤ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯏꯚꯦꯟꯗ ꯆꯥꯛ ꯀꯠꯄꯁꯤ ꯅꯪꯅ ꯀꯠꯍꯟꯅꯤꯡꯕ ꯑꯣ ꯐꯔꯦ ꯅꯪ ꯂꯥꯛꯑꯣ ꯀꯠꯁꯤ ꯑꯗꯨ ꯌꯥꯝ ꯊꯨꯔꯨꯅ ꯇꯞ ꯂꯥꯛꯑꯣ ꯃꯥꯁꯦ ꯍꯟꯗꯛꯁꯦ ꯉꯔꯥꯡꯁꯨ ꯆꯠꯀꯗꯕ ꯌꯥꯔꯛꯇ꯭ꯔꯦ ꯌꯨꯝꯗ ꯆꯥꯛ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯣ ꯌꯨꯝꯒꯤ ꯇꯥꯏꯞꯇ ꯃꯑꯣꯡꯗꯅꯦ ꯁꯤꯗꯤ ꯆꯥꯛ ꯆꯥꯗꯣꯏꯁꯦ ꯃꯣꯏꯁꯤꯗ ꯀꯀꯥꯁꯤꯅ ꯁꯔꯦꯡ ꯊꯣꯡꯉꯝꯃꯦ ꯑꯗꯣ ꯑꯉꯧꯕꯝꯅꯦ ꯑꯇꯥꯎꯕꯝꯅꯦ ꯆꯝꯐꯨꯠ ꯑꯃꯒ ꯏꯔꯣꯟꯕꯗꯤ ꯇꯧꯗ꯭ꯔꯦ ꯑꯃꯦꯠꯄ ꯑꯃ ꯇꯧꯔꯒ ꯑꯩ ꯆꯥꯊꯗꯧꯔꯦ ꯊꯦꯡꯅꯗ꯭ꯔꯤꯌꯦ ꯆꯥꯕ ꯊꯛꯄꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯆꯥꯗꯕ ꯀꯨꯏꯕꯒ ꯑꯗꯨꯒ ꯁꯔꯦꯡꯗꯤ ꯌꯥꯝ ꯇꯣꯏꯅꯁꯨ ꯆꯥꯗꯦ ꯑꯗꯨ ꯁꯤ ꯆꯥꯕꯁꯤꯗ ꯌꯥꯝꯁꯨ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯅꯁꯨ ꯊꯣꯡꯉꯝꯃꯦ ꯀꯀꯥꯅ ꯆꯥꯔꯣ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯕꯗꯤ ꯆꯥꯛꯇꯣ ꯆꯥꯔꯣ ꯍꯤꯟꯗꯤ ꯈꯪꯗꯦ ꯑꯁꯥꯃꯤꯁ ꯈꯪꯗꯦ ꯆꯥꯔꯣ ꯍꯥꯎꯕ꯭ꯔꯥ ꯆꯥꯔꯣꯀꯣ ꯆꯥꯕ ꯊꯛꯄ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝꯁꯨ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯍꯟꯗꯣꯏꯅꯤꯅ ꯍꯟꯅꯉꯥꯏ ꯇꯧꯔꯦ ꯑꯗꯨ ꯍꯟꯗ꯭ꯔꯤꯀꯥꯟꯗ ꯏꯆꯥꯒ ꯀꯀꯥꯒ ꯕꯖꯥꯔꯗ ꯆꯠꯈꯤꯁꯦꯅ ꯎꯕꯔ ꯕꯨꯛ ꯇꯧꯕꯩꯗꯨꯒꯤ ꯒꯥꯔꯤ ꯉꯥꯏꯔꯝꯃꯤꯅꯤ ꯁꯤꯗꯅꯦ ꯑꯩꯈꯣꯏ ꯆꯆꯥꯒꯤ ꯃꯁꯥ ꯉꯝꯗꯕ ꯌꯦꯡꯉꯤꯁꯦ ꯉꯁꯥꯏ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕꯅꯦ ꯌꯥꯝ ꯐꯖꯅ ꯑꯗꯣ ꯌꯥꯎꯔꯝꯗ꯭ꯔꯦ ꯒꯥꯔꯤꯁꯨ ꯂꯥꯛꯇꯨꯅ ꯆꯠꯂꯦ
ꯑꯗꯣ ꯐꯦꯟꯁꯤ ꯕꯖꯥꯔ ꯇꯝꯅꯅ ꯂꯥꯛꯇꯣꯏꯁꯦ ꯑꯗꯨ ꯃꯔꯛꯇ ꯀꯩꯀꯩ ꯊꯦꯡꯅꯔꯛꯄꯗꯣ ꯑꯗꯨꯝ ꯎꯠꯂꯛꯑꯒꯦ. ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯆꯤꯡꯄꯥꯟ ꯇꯨꯔꯦꯜ ꯑꯝꯇ ꯎꯗ꯭ꯔꯦꯀꯣ, ꯕꯤꯜꯗꯤꯡꯒꯤ ꯕꯤꯜꯗꯤꯡ ꯉꯥꯛꯇꯅꯦ ꯎꯔꯤꯁꯤ ꯍꯧꯖꯤꯛꯐꯥꯎꯁꯤꯗ. ꯁ꯭ꯋꯥꯏꯗꯒꯤ ꯆꯤꯡ ꯈꯔ ꯈꯔ ꯎꯕ ꯍꯧꯔꯛꯑꯦ. ꯀꯛꯆꯤꯡꯁꯤꯗꯤ ꯀꯩꯅꯣꯝ ꯈꯜꯂꯦ. ꯒꯥꯔꯤ ꯇꯣꯡꯉ ꯅꯨꯡꯁꯤꯠ ꯌꯩꯔꯒ ꯆꯠꯄꯁꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯗ. ꯁꯤꯅ ꯃꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯕꯤꯒꯦꯁ ꯍꯥꯏꯕ꯭ꯔꯥ ꯂꯣꯡꯒꯦꯁ ꯍꯥꯏꯕ꯭ꯔꯥ ꯔꯤꯚꯔꯗꯣ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯔꯤꯚꯔꯅꯦ. ꯁꯤ ꯀꯌꯥꯝ ꯁꯥꯡꯒꯦ ꯌꯦꯡꯁꯤꯀꯣ. ꯀꯦꯞꯇ ꯆꯠꯂꯤꯅꯦꯕꯀꯣ. ꯀꯌꯥꯝ ꯁꯥꯡꯒꯦ ꯁꯨꯝ ꯌꯦꯡꯁꯤ. ꯂꯣꯏꯕ ꯑꯗꯨꯝ ꯅꯝꯃꯛꯀꯦꯕ. ꯇ꯭ꯔꯦꯟꯗ ꯆꯠꯄ ꯀꯥꯟꯗꯁꯨ ꯑꯗꯨꯝ ꯁꯤꯁꯨ ꯗꯤꯁꯇꯦꯟꯁꯁꯦ ꯑꯗꯨꯝ ꯃꯥꯟꯅꯅꯦꯅ ꯈꯜꯂꯦ. ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯀꯥꯟꯗ ꯇ꯭ꯔꯦꯟꯗ ꯆꯠꯄ ꯀꯥꯟꯗ ꯅꯝꯈꯤꯕꯗꯣ ꯑꯗꯨꯝ ꯃꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦ. ꯃꯤꯅꯤꯠ ꯑꯃꯒ ꯁꯦꯀꯦꯟ 40 to 44 ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯪꯉꯦꯀꯣ ꯁꯤꯁꯦ ꯂꯥꯟꯊꯣꯔꯛꯄꯗ. ꯍꯧꯖꯤꯛꯇꯤ ꯐꯦꯟꯁꯤ ꯕꯖꯥꯔ ꯌꯧꯔꯦ. ꯑꯗꯣ ꯁꯤꯗꯒꯤ ꯑꯔꯦꯝ ꯑꯄꯥ ꯀꯔꯤ ꯀꯔꯥ ꯈꯔ ꯂꯩꯔꯒꯦ. ꯀꯩꯀꯩ ꯂꯩꯗꯣꯏꯅꯣ ꯍꯥꯏꯗꯣ ꯁꯨꯝ ꯎꯠꯂꯛꯑꯒꯦ. ꯄꯨꯄꯨꯒꯤ ꯐꯨꯔꯤꯠ ꯑꯝꯇꯪ ꯂꯩꯒꯦꯅ ꯆꯪꯉꯛꯄꯅꯦ. ꯇꯥꯡꯗꯣꯏꯔꯥ ꯍꯣꯡꯗꯣꯏꯔꯥ ꯈꯪꯗꯦ. ꯌꯦꯡꯉꯁꯦ ꯁꯨꯝ. थोड़ा तो ऑफर कर ताओगे याद 799 ꯑꯗꯨꯝ ꯂꯧꯍꯧꯔꯦ ꯃꯥꯁꯨ. ꯁ꯭ꯋꯥꯏꯁꯤꯗꯅ ꯑꯃꯨꯛ ꯀꯔꯤ ꯃꯤ ꯃꯄꯥꯟ ꯆꯠꯈ꯭ꯔꯤꯃꯦ ꯆꯥꯗꯅ ꯑꯗꯨ ꯂꯩꯕꯤꯔꯛꯑꯣ ꯑꯗꯥ ꯂꯩꯕꯤꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯒꯤ ꯀꯩꯅꯣ ꯈꯔ ꯂꯩꯒꯗꯣꯏꯅꯦ. ꯑꯗꯣ ꯁꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗꯩꯁꯨ ꯅꯞꯆꯔꯤ ꯇꯥꯍꯧꯗ꯭ꯔꯤꯕꯅꯦ ꯏꯆꯥꯗꯩ. ꯃꯤ ꯈꯨꯆꯤꯟꯁꯤꯗꯤ ꯃꯣꯏ ꯐꯦꯟꯁꯤ ꯕꯖꯥꯔꯁꯦ ꯑꯩꯈꯣই ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯍꯥꯏꯗꯤ ꯄꯣꯠꯀ ꯊꯥꯔꯒ ꯂꯩꯔꯒ ꯃꯌꯥꯝ ꯌꯣꯟꯅꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏꯗꯤ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯅꯥꯀꯟꯗ ꯂꯩꯕꯗꯣ ꯏꯝꯐꯥꯜꯒꯤ ꯑꯗꯨꯒ ꯌꯥꯝ ꯃꯥꯟꯅꯩ. ꯑꯗꯨ ꯃꯃꯟꯁꯨ ꯑꯗꯨꯝ ꯏꯃꯥꯟ ꯃꯥꯟꯅꯕꯩ ꯇꯥꯏꯞꯇ ꯇꯧꯋꯦ. ꯑꯗꯨꯒ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯆꯧꯕꯒ ꯂꯩꯅꯩ. ꯑꯗꯨꯒꯤ ꯃꯑꯣꯡꯗꯅꯦ ꯃꯣꯏ ꯂꯩꯔꯤꯁꯦ. ꯃꯄꯥꯜꯒꯨꯝꯕꯗ ꯐꯝꯕ ꯆꯠꯄ.
ꯃꯣꯃꯣꯛ ꯐꯤꯗꯛꯀꯨꯝꯕ ꯐꯩꯖꯨꯞꯀꯨꯝꯕ ꯈꯔ ꯌꯦꯡꯒꯦꯅ ꯑꯃꯨꯛ ꯆꯪꯉꯛꯄꯅꯦ. ꯁꯤꯔ ꯑꯃ ꯌꯦꯡꯕ ꯆꯪꯉꯦ. मांजकादा चलने अरे इतना हम हमारा रेट के हिसाब से हम लोग सिलीगुड़ी से लाता है सामान, ठीक है? नहीं, हम लोग मैंने हमारे भाई के दुकानों से 1200-1300 में बिक्री कर देता है. ꯃꯣꯏꯒꯤꯁꯤꯗ ꯅꯨꯡꯁꯤꯕ ꯑꯃ ꯃꯣꯏ ꯃꯅꯤꯄꯨꯔꯗ ꯃꯣꯏꯒꯤ ꯕ꯭ꯔꯥꯟꯁ ꯗꯨꯀꯥꯟ ꯂꯩ ꯃꯥꯜꯂꯦ. ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯄꯤꯕ ꯈꯥꯎꯁꯤ ꯄꯨꯊꯣꯔꯛꯑꯦ. ꯃꯅꯤꯄꯨꯔ ꯒꯥꯏꯅ ꯊꯥꯕ ꯎꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ अम पोकवा. इसी के ऊपर होलसेल है. हाँ. चुनी उनी सब वगैरह मणिपुरी का सब मिल जाता है ना घर. ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯣꯠꯅ ꯂꯩꯔꯀꯥꯟꯗ ꯅꯨꯃꯤꯠꯁꯦ ꯇꯥꯁꯜ ꯂꯩꯔꯝꯃꯦ. ꯀꯆꯥꯒ ꯀꯀꯥꯁꯨ ꯃꯣꯏ ꯀꯦꯕꯨꯛ ꯇꯧꯔꯒ ꯍꯟꯈ꯭ꯔꯦ. ꯑꯩꯁꯨ ꯍꯣꯁꯇꯦꯜꯗ ꯑꯃꯨꯛ ꯂꯥꯛꯑꯦ. ꯍꯣꯁꯇꯦꯜꯗ ꯄꯨꯡ 8ꯗ ꯍꯦꯟꯅ ꯆꯪꯕ ꯌꯥꯗꯦꯕꯀꯣ. ꯑꯗꯨꯅ ꯕꯔꯗ ꯒꯥꯔꯤ ꯃꯆꯥꯗ ꯑꯣꯏꯅ ꯆꯠꯅꯤꯡꯉꯦꯅ ꯑꯩ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯕꯨꯛ ꯇꯧꯔꯒ ꯂꯥꯛꯑꯦ. ꯑꯗꯨ ꯌꯧꯕꯐꯥꯎꯗ ꯁꯦꯐ ꯑꯣꯏꯅ ꯑꯗꯨꯝ ꯁꯤ ꯚꯩꯌꯥꯁꯤꯅ ꯊꯤꯟꯕꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ.